Ngashi numida waram phongkhiba tuan Manipuri siphongsingdagi maruoibi ipausing thamjage myamda ahanbada pandam pauksi da phongmada covid ki mari subu web horakle section haudrabadi hen awaba mayuknarakani kerazo hauzik mari subu web horakle section haudrabadi hen awaba oirakani mamangda thokhibagum amuktang section minarasi haina Dr. Razon appeal torakli Lampel Patalay, Director of Health Services ki board room na pangthoki ba pawgi mifmamada Dr. K. Razon hai web ahum loi khraba matung na hauzik mari subu web khara haurae maramaduna mari subu web ki awareness ama pinabiki ahanbe awareness mifamni hauzik mari subu web hauraklabanina mamang na thokibagum amuktang section minarasi hainasu Dr. Razon appeal toki Dr. Razon makhatan hai zun gi aroiba Sayul Pawbody sang amada lairami July horakpadigi nomagi tapna hingalai test toba matamda su sada humdrago humdoigi symptomatic way Impal West na khwaidigi wangi Impal East na mathangdale positive rate na tandel na yami ngarang Pawbody active case maudraga tre lay ngarang khaktada mari phagat pangamki mari subu web horakpadigi haujuk Pawbada mi sibidi laitri ahan bu web tamiyoi sahumbu yankhai manga laikhitre ani subu web tamiyoi lising amaga satruka nifugatre laikhidi amadi ahum subu web tamiyoi samaga ko laikhide test tobudo omicron variant oi sandokpagi sang yamna wangi anabasing yamna test tobudo omicron variant oi sandokpagi sang yamna wangi anabasing yamna kanba anabdi oiti mel oi ayamba anabana sorhonma nuaita boy kanguma kumai harau laikhibana covid case asi khangyen hengalakpani hanaslawi mapalamdasu masing hengalakli matam sana thingaudragadi awaba taminagani mamangdadi kharanaba horakpada yamna section mane adubu ngasidi sama yoroklaba phawba karisu tawdabagum tumina laibasi phatti covid gi satna kangron ngakna satminaba mathautai vaccine kapa yaraba kudimak athupa matamda vaccine kapa yaraba kudimak athupa matamda vaccine kapa darkaroi District Kudimakta COVID Kamari Lainaba, Hill Kamari Lainaba Kudimak Thorang, Hengat Hanba Matautai, Mass Testing di Hokiro Edu Manipur, Sanglak Pamsing the test of the Hokre, Positive Werakpa School Kara Thingzilakpa Tingnai, Angang Kras Positive Webigi Sang Uray, Angang Masangam Dragadi, School Tabi Daba Amadi, Awareness Pazana PV Matautai, Ben driver subjection Pazana Kapi Matautai, Staff Kudimak Kapa Dabani, Karigumba School da Angang Lehau Torolagadi. Tongana thambiba angangsing marks phajana upibigi thorangsing asi soidana sanhanbiu lenga ki mekedi gi tofam thokpa thabak sing tauri mamangna thengnakhiba awaba thoktana bohona minasi lenga ki mekedi gi award pa leiti amadi oxygen gi award pasu leiroi haina pausna fungdurakhi Makasa tharak poina to papawabna metric parikha gi phallak thokre sada humdraga turuk pass tore lenga ki school amata position lawba ngamkhidrabasu sai taragi matungda khwaidigi wangbo oine sada 60.46 pass tawba ngamkre lenga ki oza sing maximum hapnaba thorang leiri mahairoi singna khudong sadaba thoktana ba oza sing rationalize tawragani education minister lenga ki school sing yengsidana ba Command and Control Center for Education Haibo Office ama linglagani basanta Board of Secondary Education Manipur Bosim na loba kumsi sahi ki high school living certificate HSLC examination 2022 ki result ngasi nungthil Bosim ki conference hall education minister Teis Basanta na lapthokre sei sigoina puna mahairoi lising kuntraga mapanga Saniga kuntragum de parikha thabagi manungda lising kunga mapanga sani panga taraga mari pass tawduna pass tawbigi sangsada 76 oikre komsi sai gi oina Kanchipur leiba Catholic School gi Rahulna ahanba Uripok ta leiba Heritage Convent ki Nongyai danazit amadi school asigi Tanis Tongbram na anisuba Thanaujam da leiba Yoreka Academy gi Menaka Huidrom Amadi Kwakaithil Leiba Ratan Kumar Memorial School gi Jessica Khwairakum ahum suba position tare puna mahiroi marfuga mapana rank kunga manga phawgi manungda sanma ngamle hari sei sigoina lenga ki school amatana position yawba ngamkhidre adum moinamak pass tawbagi sangdi sada 60.46 oihi machine sei taragi matungda lenga ki school na khwaidigi wangna pass tawba ngamba sahi oire private school gi oina sada 80.67 oiki aduga aided school gi oina pass tawbagi sang sada 70.52 oiki ahanba position lawba ngamkhraba Rahul Laisram na apunma mark satruki manungda Manipuri English Mathematics Science Social Science amasum Higher Mathematics ta later satuna apunma mark sawaga marfuga taruk phamamki ma kwa kaithel gi Laisram Prem Kumar masum Laisram ongbi sanahanbi gi masanupani
ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈ꯭ꯔꯕ ꯅꯣꯡꯃꯥꯏꯊꯦꯝ ꯗꯅꯖꯤꯠꯅ ꯑꯄꯨꯟꯕ ꯃꯥꯔꯛ 700ꯀꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ, ꯏꯪꯂꯤꯁ, ꯃꯦꯊꯃꯦꯇꯤꯛꯁ, ꯁꯥꯏꯟꯁ, ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯍꯥꯌꯔ ꯃꯦꯊꯃꯦꯇꯤꯛꯁꯇ ꯂꯦꯇꯔ ꯆꯠꯇꯨꯅ ꯑꯄꯨꯟꯕ 545 ꯐꯪꯕ ꯉꯝꯈꯤ꯫ ꯃꯥꯔꯛꯀ ꯆꯞ ꯃꯥꯟꯅꯅ ꯇꯅꯤꯛꯁ ꯇꯣꯡꯕ꯭ꯔꯝꯁꯨ ꯑꯄꯨꯟꯕ ꯃꯥꯔꯛ 700ꯀꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ, ꯏꯪꯂꯤꯁ, ꯃꯦꯊꯃꯦꯇꯤꯛꯁ, ꯁꯥꯏꯟꯁ, ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯍꯥꯌꯔ ꯃꯦꯊꯃꯦꯇꯤꯛꯁꯇ ꯂꯦꯇꯔ ꯆꯠꯇꯨꯅ 545 ꯐꯪꯕ ꯉꯝꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈ꯭ꯔꯕ ꯃꯦꯅꯀꯥ ꯍꯨꯏꯗ꯭ꯔꯣꯝꯅ ꯑꯄꯨꯟꯕ ꯃꯥꯔꯛ 700ꯀꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ, ꯏꯪꯂꯤꯁ, ꯃꯦꯊꯃꯦꯇꯤꯛꯁ, ꯁꯥꯏꯟꯁ, ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁꯇ ꯂꯦꯇꯔ ꯆꯠꯇꯨꯅ ꯑꯄꯨꯟꯕ ꯃꯥꯔꯛ 543 ꯐꯪꯕ ꯉꯝꯈꯤ꯫ ꯃꯥꯔꯛꯀ ꯆꯞ ꯃꯥꯟꯅꯅ ꯖꯌꯥ ꯈꯣꯏꯔꯥꯛꯄꯝꯁꯨ ꯃꯅꯤꯄꯨꯔꯤ, ꯏꯪꯂꯤꯁ, ꯃꯦꯊꯃꯦꯇꯤꯛꯁ, ꯁꯥꯏꯟꯁ, ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯍꯥꯌꯔ ꯃꯦꯊꯃꯦꯇꯤꯛꯁꯇ ꯂꯦꯇꯔ ꯆꯠꯇꯨꯅ ꯑꯄꯨꯟꯕ ꯃꯥꯔꯛ 543 ꯐꯪꯕ ꯉꯝꯈꯤ꯫ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯗꯅꯖꯤꯠ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨꯃꯈꯣꯡꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯈꯣꯏꯔꯝ ꯇ꯭ꯔꯤꯄꯃꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯥꯔꯛꯀ ꯆꯞ ꯃꯥꯟꯅꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈꯤꯕ ꯇꯅꯤꯛꯁ ꯇꯣꯡꯕ꯭ꯔꯝꯅ ꯁꯒꯣꯜꯕꯟꯗꯒꯤ ꯇꯣꯡꯕ꯭ꯔꯝ ꯄꯨꯅꯝꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈꯤꯕ ꯃꯦꯅꯀꯥ ꯍꯨꯏꯗ꯭ꯔꯣꯝ ꯀꯩꯔꯛ ꯈꯣꯡꯇꯥꯟ ꯂꯩꯀꯥꯏꯗꯒꯤ ꯍꯩꯁꯤꯌꯥꯃꯣ ꯑꯃꯁꯨꯡ ꯍꯩꯁ ꯖꯃꯨꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯥꯔꯛꯀ ꯑꯍꯨꯝꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯃꯤꯟꯅꯈꯤꯕ ꯖꯦꯁꯤꯌꯥ ꯈꯣꯏꯔꯥꯛꯄꯝꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯍꯩꯅꯧꯈꯣꯡꯂꯦꯝꯕꯤꯗꯒꯤ ꯀꯦꯁ ꯍꯤꯂꯔꯤ ꯑꯃꯁꯨꯡ ꯕꯅꯤ ꯁꯅꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯒꯤ ꯐꯜ ꯂꯧꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕꯣꯁꯦꯝꯒꯤ ꯆꯤꯌꯔꯃꯦꯟ ꯑꯦ ꯖꯣꯏꯀꯨꯃꯥꯔ, ꯏꯗꯨꯀꯦꯁꯟ ꯑꯦꯁꯀꯤ ꯀꯃꯤꯁꯅꯔ ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁ, ꯕꯣꯁꯦꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯑꯦꯁ ꯃꯪꯒꯣꯜꯖꯥꯎ ꯑꯃꯗꯤ ꯕꯣꯁꯦꯝꯒꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯦꯜ ꯃꯪꯒꯤ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯕꯁꯟꯇꯅ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯒꯤ ꯔꯤꯖꯜ ꯃꯇꯝ ꯆꯥꯅ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯕꯒꯤꯗꯃꯛ ꯕꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯄꯔꯤꯈꯥ ꯇꯧꯈꯤꯗꯕꯒꯤ ꯄꯥꯁ ꯄꯔꯁꯦꯟꯇꯦꯖ ꯊꯥꯗꯅ ꯆꯍꯤ 10 ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄꯥꯁ ꯄꯔꯁꯦꯟꯇꯦꯖ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯁꯨ ꯆꯍꯤ 10 ꯃꯇꯨꯡꯗ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯣꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯑꯐꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯂꯩꯉꯥꯛꯀꯤ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯃꯦꯛꯁꯤꯃꯝ ꯍꯥꯞꯅꯕ ꯊꯧꯔꯥꯡ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯇꯅꯕ ꯑꯣꯖꯥꯁꯤꯡ ꯔꯦꯁꯅꯦꯂꯥꯏꯖ ꯇꯧꯔꯒꯅꯤ꯫ ꯑꯣꯖꯥꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕ ꯁ꯭ꯇꯥꯔ ꯏꯗꯨꯀꯦꯁꯟ ꯀꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯐꯥꯎꯕꯗ ꯑꯣꯖꯥ 250 ꯔꯣꯝ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯕꯦꯆ ꯑꯃꯁꯨ ꯖꯨꯂꯥꯏ ꯆꯩꯆꯠ 8ꯇꯒꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯀꯃꯟ ꯑꯦꯟ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔ ꯐꯣꯔ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤ ꯁꯦꯡꯁꯟ ꯐꯪꯂꯦ꯫ ꯊꯧꯔꯥꯡ ꯑꯁꯤꯅ ꯀꯔꯝꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ꯫ ꯍꯩꯔꯣꯛꯇ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯀꯔ ꯑꯣꯏꯕ ꯂꯧꯃꯤ ꯑꯃꯠꯇ ꯌꯨꯔꯤꯌꯥ ꯍꯥꯔ ꯄꯤꯕꯤꯗ꯭ꯔꯦ꯫ HBCC ꯍꯩꯔꯣꯛꯇ ꯂꯧꯃꯤꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯇ ꯑꯥꯙꯥꯔ ꯑꯃꯗꯤ ꯂꯧꯒꯤ ꯄꯇꯥ ꯐꯣꯇꯣꯀꯣꯄꯤ ꯄꯤꯁꯤꯟꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯇꯒꯤ ꯍꯥꯔ ꯐꯪꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯇꯣꯀꯟ ꯐꯪꯈ꯭ꯔꯕ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯡꯖꯧꯅꯅ ꯂꯧꯃꯤꯁꯤꯡꯅ ꯈꯪꯍꯜꯂꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯅꯈꯣꯏ ꯍꯩꯔꯣꯛꯀꯤ ꯍꯥꯔ ꯁꯔꯨꯛꯇꯤ ꯂꯣꯀꯦꯜ MLA टी.एच. ꯔꯥꯙꯦꯁ ꯌꯥꯝꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯅ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯅ ꯄꯤꯕ ꯇꯣꯀꯟ ꯎꯠꯂꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯩꯔꯣꯛ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯑꯣꯐꯤꯁꯇ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯃꯗ HBCCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ K.H. ꯗꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯩꯔꯣꯛꯀꯤ ꯄ꯭ꯔꯖꯥ ꯂꯧꯃꯤꯁꯤꯡꯗ ꯂꯣꯀꯦꯜ MLAꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯐꯝ ꯊꯝꯗꯅ ꯂꯧꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯔ ꯐꯪꯍꯜꯂꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯩꯔꯣꯛ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯍꯛꯁꯤꯟꯅ ꯂꯧꯏ꯫ ꯃꯔꯝꯗꯤ MLAꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯏꯕ ꯂꯧꯃꯤ ꯑꯃꯠꯇ ꯍꯥꯔ ꯄꯤꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯀ꯭ꯌꯨ ꯂꯦꯞꯄꯨꯔꯒ MLAꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯇꯁꯦꯡꯅ ꯂꯧꯃꯤꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯍꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕꯤꯕ ꯌꯥꯏ꯫ MLAꯒꯤ ꯌꯨꯝꯗ ꯍꯥꯔ ꯌꯦꯜꯂꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯃꯔꯤꯛ ꯃꯔꯥꯡꯉꯤ꯫ ꯃꯔꯝꯗꯤ ꯏꯂꯦꯛꯁꯟ ꯊꯦꯡꯅꯈꯤꯕ ꯊꯥ 3-4ꯗ ꯉꯥꯏꯔꯤ꯫ ꯍꯩꯔꯣꯛꯇ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯥꯡꯁꯤꯗ MLAꯒꯤ ꯌꯨꯝꯗ ꯍꯥꯔ ꯂꯧꯔꯨ ꯍꯥꯏꯕꯁꯤ ꯍꯥꯔ ꯂꯧꯕ ꯂꯥꯛꯑꯅꯨ, BJP ꯅꯠꯇꯕ ꯃꯈꯩ ꯂꯥꯛꯑꯅꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯍꯛꯁꯤꯟꯅ ꯂꯧꯕꯤꯕꯒ ꯂꯣꯏꯅꯅ ꯍꯩꯔꯣꯛꯇ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯍꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯍꯤꯗ ꯑꯍꯃꯗꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯗꯤꯐꯥꯃꯦꯁꯟ ꯁꯨꯠ ꯇꯧꯔꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤ.ꯁꯤ. ꯕ꯭ꯂꯣꯛ ꯑꯣꯐꯤꯁꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯖꯤ.ꯄꯤ. 3ꯒꯤ ꯄ꯭ꯔꯙꯥꯟꯁꯤꯡ ꯑꯃꯗꯤ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡ ꯄꯨꯜꯂꯒ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄꯥꯎꯆꯦ ꯑꯃꯗꯤ ꯄ꯭ꯔꯤꯟꯠ ꯑꯦꯟড ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯃꯣꯍꯝꯃꯗ ꯁꯍꯤꯗ ꯑꯍꯃꯗ
President Rural Development Organization Sonapur GP Ziribamna Haikiba IBR PMGRY NRE ZE Amadi NRE GP da Thadarakpa 2018 dagi 2021 gi senphamsing pradhan amade members sing manaraga sathokre haribu wapamasi yumpham yaudabani haina Hilgard GP gi pradhan L Samarendran Fongdokre Samarendrana makhatana Fongdokibida Said Ahmedna pradhan amadi ward members sing bu miyamna lan uhanba si tawigano ngasidagi numit humni gi manungda asumba warul sengdoraktrabadi Karigumba sengdurak tabatarabadi maki matakta pradhan amadi ward members singna defamation case tauragani haikiana pausna fungdurakli atopa pawamana DC Technopol tamugi thagdokta laikhidrabasingi imung manungi miyoi singu unakre Technopol district ki DC Manu Amsing IAS amadi DIG range to NAF and IAT Ningsens wangam anina lusingduna ngasi tamugi nomai kapagi thagdokta laikhidraba Murugan INR amadi P Mohon anigi mayum na satuna imungi miyoi singa hakting na unakre una baduda DC Technopol hauzu pawo Myanmar leriba sibak sangani sigi matana Myanmar authority da ayiba sirol thaduna karak hana khangan ki balekre dubu Myanmar gi mekedi karigum response amata phangba leitri adubu India government ki mekedi hona pham thokpa lepa leitana hona khigani haina DC na phungdoki DC na makhatana phungdoki beda awaba tarab imung anina hauzik sara thakna leiribasi nungaiti wakal son thapigano government ki mekedi ki pangbi aba mating pangna bo honagani haina phungdoki ngasi victim family ani unaru rab matungna Tamil Sangamore gi conference hall da more gi community leaders single loinana khana nainabagi mifam ama phamki mifam adura more gi community leaders singe mekedi gi hauzik phaw asi bak sang sing asi Myanmar authority na dispose taukrabra amadi tawdribra habigi sapsab langlangjen puthokpiu loinana leba anigi nuksi sanana lainariba mari asi tatana bohona biu awaba tarabi imung ani sigi yengbiduna athuba matamna laikhidraba anigi matham mangam pangthoktana lairiba si pangthokna basin biu amadi government ki pangba yaba mateng su pangbi na bafongdoki ngasigi thoramadda ASP Technopol Golian Mang ASP Special Commando Unit K Krishna Tombi Omsuba IRB gi COS Somorjit More Police ki SDPO K Sarat Amadi OC Anand Loinana CSO single leader singna Sarugyaki Hansupali Kanglepa ki Mairan News ki Pauksi dana sumna report tauri Myanmar gi tamuda nungmaina kaptano hatkraba India masa anigi asibak sang khusinaragna badabi tauringai matamda lona mai thadokre haiba tanarakpadagi penadre Haukiba July mangagi nungthil pung baro makhai taba matamna Myanmar gi tamu town do koi visit kiba more ward number 2 da leiba Tamil Masa P Mohon apokpa laikhidraba Perumal sei kungani panamadi more ward number 4 dagi Yanar apokpa Murga sei kuntraga mangagi asiba haksang imung manungi miyoi sing khusinaragna ba more da leriba community singna Myanmar authority da dabi tauringai serasida asiba haksang animak Myanmar authority na mai thadokre haiba paw mu phangmadagi more da leriba miyam penadre loinana asiba haksang animak Myanmar authority na mai thadokrabra natragana thadoktribra haibiga asengba maram khanganduna laikhidraba imung manungi miyoi sing amadi more miyambu laita hanbiyo haiki Asengbara aranbara haiba khangma ngamdriba pawsina maramoiraga hauzik laikhidraba imungi miyoi sing laita pang khangdana leibagu loinana more da leiriba tuan ba community gi miyam singsu aduki matik penadre miyam gi akanba irang lakpa yabagi phibam leibadagi Indo Myanmar border section ngak senbagi thabak chatakre sairasita laikhidraba Tamil Masani asigi mayumda Manipur police ki DIG angam ningsen DC Technopol ASP Technopol Railway Special Commando gi SP TS Krishna Tombi Ohum Suba IRB gi CO Sumorjit ADC Sandil gi ex chairman Lukhause amadi more gi tuan mudusing musing yauna satuna laikhidraba imung anigi miyoi sing unakre hainasu pausna fundurakli Amaramdana Susampur landslide thoktuna Bolero car ama senthakibadagi miyoi ani sire miyoi tarasokle Susampur district ki manung hanjin mafam sing ngarang hi nong kan subadagi ngase ayuk pung taruka min yangkai taba matamda Susampur district headquarter gi kilometer marfugani pan salaga leiba National Highway number 102 Tipai Muklambi paringi Santing amadi Saihon village anigi marakta khanghauduna sing ningkhaira padagi lambi paring adu da lakpa Bolero car ama laikhom lainang yawba sing leibak na sentakra haidi
ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯦꯟꯊꯈ꯭ꯔꯕ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯑꯇꯩ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ 10 ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯤꯄꯨꯏꯀꯣꯟ ꯚꯤꯂꯦꯖꯇꯒꯤ ꯉꯥꯛꯇꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎꯁꯤꯅ ꯍꯥꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 12 ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯗꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯅꯟꯁꯤꯟꯈꯤꯕꯗꯒꯤ ꯂꯧꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯄꯔꯤꯡ ꯑꯗꯨꯗ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯕꯗꯒꯤ ꯒꯥꯔꯤ ꯀꯌꯥ ꯂꯝꯕꯤꯒꯤ ꯌꯦꯠꯂꯣꯝ ꯃꯥꯏꯔꯣꯝꯗ ꯄꯟꯗꯨꯅ ꯂꯩꯔꯤ ꯄꯥꯎ ꯑꯁꯤ ꯐꯪꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯕꯣꯂꯦꯔꯣ ꯀꯥꯔ ꯂꯧꯈꯠꯅꯕ ꯑꯃꯗꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯍꯥꯔꯥꯖ ꯁꯅꯥꯖꯥꯎꯕ ꯂꯩꯁꯤ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯃꯅꯤꯄꯨꯔ ꯂꯣꯜꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯆꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕꯗꯒꯤꯗꯃꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯃꯍꯥꯔꯥꯖ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ MP ꯔꯥꯖ꯭ꯌ ꯁꯚꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯔꯥꯖꯥ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯃꯥꯂꯦꯝꯗ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯜ ꯃꯩꯇꯩꯂꯣꯜ ꯑꯁꯤꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯆꯜꯍꯟꯅꯕ ꯃꯍꯥꯛꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯍꯦꯛ ꯑꯣꯏꯕꯒ ꯀꯨꯝꯖꯥ ꯏꯪ 2020ꯒꯤ ꯁꯦꯞꯇꯦꯝꯕꯔ 22ꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯄꯨꯈꯠꯈꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯄꯨꯈꯠꯈꯤꯕ ꯃꯅꯤꯄꯨꯔ ꯂꯣꯜꯕꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯊꯥꯛꯇ ꯆꯜꯍꯟꯅꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯁꯤꯡꯗ ꯍꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯒꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧ ꯎꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯂꯧꯗ ꯆꯥꯏꯅꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯑꯣꯐꯤꯁꯇ ꯌꯨꯔꯤꯌꯥ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯜ ꯑꯃꯃꯝ ꯍꯥꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯧꯃꯤꯁꯤꯡꯅ ꯃꯥꯒꯤ DAO ꯑꯣꯐꯤꯁꯁꯤꯡꯗ ꯆꯠꯇꯨꯅ ꯃꯊꯧ ꯇꯥꯕ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯜꯂꯒꯅꯤ ꯂꯩꯉꯥꯛꯅ ꯂꯦꯞꯄ ꯃꯃꯜꯗ ꯐꯪꯍꯟꯒꯗꯧꯔꯤꯕ ꯌꯨꯔꯤꯌꯥ ꯍꯥꯔꯁꯤꯡ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕ ꯑꯃꯁꯨꯡ ꯌꯨꯔꯤꯌꯥ ꯐꯪꯗꯕꯒꯤ ꯋꯥꯐꯝ ꯂꯩꯔꯕꯁꯨ DAOꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯃꯇꯝ ꯆꯥꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯐꯪꯍꯟꯗꯕꯒꯤ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯄꯨꯡ 23ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡꯗ ꯂꯧꯗ ꯆꯥꯏꯅꯕ ꯌꯨꯔꯤꯌꯥ ꯍꯥꯔ ꯐꯪꯍꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯚꯥꯔꯠ ꯀꯤꯁꯟ ꯁꯪꯘ ꯃꯅꯤꯄꯨꯔ ꯄ꯭ꯂꯥꯟꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯅ ꯄꯨꯡ 23ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯕꯨ ꯀꯛꯆꯤꯡ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ ꯄꯨꯡ 23ꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯀ꯭ꯂꯕ CSO ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯑꯩꯒꯤ ꯃꯤꯒꯤ ꯊꯤꯗꯅ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯛꯆꯤꯡ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯃꯔꯣꯝꯗꯅ UCMꯅ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯗ ꯏꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯃꯤꯑꯣꯏ 22ꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UCMꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯥꯏꯆꯟꯗ꯭ꯔ ꯀꯨꯟꯊꯧꯖꯝꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗ ꯂꯩꯕ ꯃꯥꯎꯟꯠ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯑꯊꯧꯕ ꯃꯤꯑꯣꯏ 22ꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯆꯠꯅꯍꯟꯅꯕꯒꯤ ꯈꯣꯡꯖꯪ ꯏꯍꯧꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯀꯤ 3ꯁꯨꯕ ꯂꯝꯖꯤꯡ ꯃꯩꯔꯥ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯁꯤ ꯑꯋꯥꯁꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯔꯨꯕꯒꯤꯗꯃꯛ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯍꯥꯟꯅ ꯂꯝꯗꯝꯁꯤꯒꯤ ꯇꯣꯉꯥꯟꯕ ꯂꯧꯍꯣꯜꯂꯨꯞ ꯑꯅꯤꯗ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯆꯍꯤ 10 ꯂꯣꯞ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯕ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯆꯅꯝ ꯁꯟꯗ꯭ꯔꯣꯛ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯅ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇ ꯃꯔꯥ ꯂꯩꯇꯕ ꯃꯤꯆꯝ ꯐꯥꯕꯤꯒꯅꯨ ꯑꯃꯁꯨꯡ ꯀꯥꯎꯈꯠꯄꯤꯒꯅꯨ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇ ꯏꯔꯥꯡ ꯊꯣꯛꯅꯕ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯠꯀꯥꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯌꯥꯝꯅ ꯇꯝꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯖꯄꯥꯅꯤꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯤꯟꯖꯣ ꯑꯥꯕꯦ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ
हानगी जापानीज की प्राइम मिनिस्टर शिंजो आबे मिखल की बोट खोमबगी वा nganglingayda sei 94 suraba nupa amana nungmoina kaplammadagi sire masagi sei 68 suraba abe Japan gi khwaidagi sang English singani kunda masagi haksang phagalaktabadagi step down tawdringai mamangna thabak torakpu lusingmani Japan gi hanagi prime minister Shinzo Abe asi irai numita western Japan gi narada July 10 da mikhal gi bot thadanagadaba sigi bot khomlingayda mathabak numaina kapsilamadagi aruba phibam da doctor singna laikanakre haina NHT gi report palladuna agency na thadorakpa pau sing da hairi Shinzo Abe masagi sei 63 sure singnaba mi faraba mi du narada leibani Yamagami kaubani haina masakhang ngamkhre haina hana phangba pau sing da hairi pau si phangba Japan gi prime minister yauna cabinet minister singmadi atei lusingba sing Tokyo da hanarakre Japan gi lusingba sibu hana bahona rakre haiba pau tabad malem gi lusingba kyana thaudo du khwaidigi leibak thibani haina penaba phungdoknari India gi prime minister Narendra Modi ne sunuaitaba phungdokre Abe Shinzo aigi sanaba marupni hairaduna sembiba mapudu khurumjari maki imung manung aduga Japan gi miyam gi damak lepli hainasu maki tweet Modi na hairi haina pausna phungdorakli hanagi Congress President Rahul Gandhi nasu Abe Shinzo India gi nungsiba marupni haina phungdokre loisilakpoina ngasi state si goriba COVID-19 update hamjage ngasi goriba positivity rate si 9.9% haibidi ngasi su miyoi nauna kungani thoi positive oibe thengnarakle apun woina miyoi saniga kungumdoi covid test tawki aduga miyoi amata lakidabagi report lakte ngasi COVID-19 na positive oibe thengnarakhraba miyoi kungani thoi si Bisnupuri gi miyoi ama Sandel gi miyoi ama Chuchampuri gi miyoi ama Imphal East gi miyoi mari Imphal West gi miyoi taragumdoi Kaksing gi miyoi ama Kamjong gi miyoi ama Puna miyoi kungani thoina haina supali adu haujugu ina de myam paus matang sa lusinjarage mas myam puna anobab de ngaminasi and thank you